Citizenship Amendment Bill ki mayokta Joint Higher Secondary School Students Union na January ki tang 13 pangthokadoriba leibak asigi Humbudra Suba Republic Day boycott taure amadi mahairoi singna saruk yararoi haina lauthokre Mitai Maitai bu India ki Scheduled Tribe list chalhallu haina Coordinating Committee on Scheduled Tribe Demand Committee ki meeting makhada motorcycle rally chatkre Amasung Zilyarong Furuki Laurok Matungi Kumhai Gangai ngasi Manipur gi mafam kaya da pangthoknari state level Gangai celebration committee na singduna state level Gangai 2019 su Chingmairong Kabuikul da pangthokre Ma'am Krumzari adom ne Grips Impact News ni Airina Thingu Zamna Hauzik Pungja Sfawagi Maroya Pausing Ma'am da Pizari Lok Sabha na pass tawkiba Citizenship Amendment Bill gi mayokta Joint Higher Secondary School Students Union na January gi tang 13 ta pangthokadoriba leibak asigi Humbudra Suba Republic Day boycott taure amadi mahairoi singna saruk yararoi haina lauthokre ngasi nongthil CC Higher Secondary School da pangthokiba paumi singa unaba amada Joint Higher Secondary School Students Union gi convener T Naradayana hai lamdam asigi yelhomi sing kanjanaba lamdam asigi miyamna matam kaya gi mamangdagi khongjang kaya changsinduna lakre Yelhomi Kanaba Ihoda Mahiru Yauna Miyoy Kya Sikre Madu Fauba Mitopna Nongmanongmagi Langoi Chansilakpa Leptringai Chairak Asida Handak amuk BJP na luchingba NDA gi lengak asina Parliament bill asibu pass tawrakpa asi Mahiroi Khunaina Kaidaunungda Yaba ngamloi Maram asina makhata nasu bill asi handoktriba fauba khongjang kaya changsin khigani loinana handak pangthokadoriba India gi Republic Day asi Imphal manungda leiriba Government Higher Secondary School singna saruk yadabaga loinana boycott tawre haiki Ngasigi mifamaduda saruk yakiba Joint Committee asigi co-convener KSI's Dizain na makhata na fongdokibada Manipur laingakna Citizenship Amendment Bill da Manipur close sama haphan gani haina miyam da minam lingaida BJP gi National General Secretary Ram Madhavna Rajya Sabha da bill asi athuba matamda pass tawragani haina media singda hairakliba asina miyam da ihau asi hena chauthokna ba honare haiki Assamda koi minister hum yauna MLA singna masai na resign tawjariba adagi Mizoram gi chief minister na koi gi hojik statement masagi ba statement piriba asigum madaina akoi gi Manipur gi chief minister si koi gi leihau koi gi maihau koi indigenous people Manipur indigenous people sing je koi na kanami matam koi gi chief minister na ju si matang da wahai khra thamaninga ma all Manipur gi oina koi gi ju higher secondary gi level da leiriba student mayam si amat to oina pulla kanda akoi gi ju haiba kaino ji gi bill asigi mayokta akoi tongan ba akoi khongjang kaya ama changjallakani 26 January Republic Day asida akoi gi leiriba akoi school tongan ba school jina akoi yanarba tungda akoi boycott tawsan ba haina masi mayam lepnare Mahiroi Loop Taruk Emsu Desam MSF KSA Suk Ems Yaikhombi Maira Loop Amadi Manipur Central Youth Club na punna khutsamnaduna Citizenship Amendment Bill gi mayokta wakan mifam chathakre Kaisampar Kaisam Laikai Community Hall da pangthokhiba thoramaduda sarukya kiba Mahiroi Loop MSF ki President NG Milanna Bilasigi matangda thasigi tangkunda Manipur University Centenary Hall da Public Convention pangthoklagani lamdamasigi Civil Society kayagi thomi sing amadi miyam hupna mifamaduda Bilasigi matangda laugadaba phirep sing khanagani yelhomi sing muthatpada chauna mating oigadoriba bill asigi mayokta Mahiroi Loop tarukna khongpham chetna lepli makhata na su lepkigani haina mahakna fongdokhi Citizenship Amendment Bill 2016 se masi amend tawrakanda pass tawrakpa masi gi mayokta khoi still hojik su lepi aduga khoi pirep hantokhiroi hairiba bill asimak withdraw tawna bo honabada paliba lenga asina amadi akhoi gi Manipur da leiriba tongan ba civil society organization sing students organization punamagna apun bagi collective pirep amaduda khoi chatmin na bagi mikup tanja du launa na ba khoi hayengi convention aji sinjabani akhoi ngarang JCLPS na laugriba pirep ado madusu akhoi hayengi mifam sida khana jara kanda Hena akan ba kari firep lauba yagadage habado hayeng miyam gi convention asina khangna ne da Citizenship Amendment Bill 2016 State asida jatnaba yaroi haiduna ngasi su makhatana iramdam kanba apunba loop ikal kanglaipak amasung Mahiroi Loop taruk na punduna uripok jairap kot mamangda leiba
Mapari Ningsingkol campus manungda wakat khongjang chathakre wakat khongjang aduga mari lenana ikalgi General Secretary Wahengbam Luwang Leiman Hai Citizen Safe Amendment Bill 2016 asi Manipur yauna awang nongpoki state asida chatnaba sunya yaroi India lengakna chathariba thawong asi akanba moongda condemn tawi makhoina siliba thawong asidi Manipur yauna awang nongpokta leiriba yelhomi praja sing asi muthatnaba hotnaba thawongni ikalna bill asigi mayokta matam chupagi oina lepkani loinana mahiroi lup taruk asi yauna Manipur praja singna changsilakpa khongjang khudingmaktasu saruk yagani haiki Sina mapung phana la ka doi ba Rajya Sabha da pass ek tawgi mam tanda akhoi je soidana maki yellow mi sing je akhoi hingbada ma hau yaudra ba mayam sina pusala khudak te sing chawla ga irei mayam na pulap chendara kana pulap mangi bu dumai na chawai pak ta tin gi bu dumai khoi je indianization onthokna na ba sai gi adum ba phibam amada la adobani na masi akhoi chi masi changak pam lamdam sida akhoi wang nong lamdam da thamba yadi haibachi iram dam kan ba punba luki mai bel sing na su asuki matik akhoi hanadagi su condemn tawraga lai hojik su ngasi su ahan boina khoina sarta singjiga cooperation pinara khamjari se tungda changchila kadoi ba khuting ma khoina mangjin thana mairong yagani CAB gi matangda JCLPS na laukiba warip ki matung ina ngasi tongan ba mafam singda wakat khongjang changsinkhre kaisamtong top leirak amadi hodam leirak ki miyamna kaisamtong kaithilda ngasi wakat mifam phamduna cap bill asi Center lenga ki kanglup naiba apikpa phurup singbu muthatnaba sinba thaurangni haiba wafam sing iba banner sing sijinaki Aronba agenda amagi makhada handak Citizen Safe Amendment Bill pass tokiba asina Kanglai Park soidana mutkhirgani haina Southeast Asia Cultural Organization Siako na thadorakpa chirol amada nungnangbo fongdorakli Yelhomi kannabagi hauda chingtam ani punsinduna amata oiba thauna losing puthokduna hotnaba matam oire loinana Citizen Safe Amendment Bill gi mayokta miyamna changsiliba khongjang asida notice state ta leiriba Chief Minister Singh political party gi luchingba sing amadi parliament ki MP Singh punsinduna chaba firep ama lauduna changsin bangamlabadi mai pak pangamgani wafamasi miyamgi luching purel chingsuba akabana laikhidabagi taranithoi suba kumon thoramda maidingu leisemba sana jawbana fongdokhibani Imphal East ki manungchana leiba wakha leima chingda leiba luching purel akaba ningsing khubamda pangthokhiba thoram aduda mahakna makhatana fongdokhibada luching purel akabana chingtam anigi asengba saktam sagatna ba lauramba thaudang amadi mahaki wakhalon ekhoina matung induna chatpa mathautai loinana Lok Sabha da pass tokiba Citizen Safe Amendment Bill na maram oiraga Manipur gi chingi lamdadi sokloi haiduna chingmi singna tumina leshin biganu tampak lamdam sokpada pumna maksokani haina fongdokladuna ihau asida punna chatminabagi tangai fadaba lei haiba wafam sing fongdokhi Aikoi khudingmak singda leibasu aduga tampakta leibasu mipum khudingmak khut samnagadaba matam oiraba aikoi gi akhang ahi punamak aikoida leja punamak pangal lousing thauna puthogadaba matam oiraba adumba yamna siraba tanja amani ipai pu luchingba singsina masimak aikoi mangdereba luchingbani sina makoina khanjarami aikoi gi saktam ngakpa aikoi gi kanghul muttaba aikoi gi lamdam je chawkhatpa aikoi apunbagi saktam se kaidaba haiba makoi wakhalon mayam ama leijabado hairiba hojiki laiba safu se kepna singba mayam se lagadi aikoina khaliba mayam se ariamba loina takido ngakani ai sa sungaire ama sungaire political party mayam sungaire magi khudong chaba yenga khangai sadana hunnadana ngangnadana torban lerga nunglangna bi phibam se amasi aikoi miyamna peloi thai sidadi aikoi loina makse chap manana aikoi phirep amata da leminabagi aduma wasak tu lomina si Mitai Maitaibu India gi Scheduled Tribe list chalhallu haina ngasi Coordinating Committee on Scheduled Tribe Demand Committee gi meeting makhada pangai pakhang leisabi Maitai pakhang leisabi singna motorcycle rally ama chatkre thangmai bangi ima khunthok hanbi mamangdagi hauduna Imphal City gi maru oiba lambi kaya phauduna chatkiba motor cycle rally aduga mari lenana committee asigi media convener W Anand Maitai na hai committee asina haukiba chahi kaya gi mamangdagi mitai maitaibu ST lista chalhangadabani haina khongjang kaya changsinduna lakli ngasigi rally asida maru oina Manipur lengakna India lengakta maitaibu list ST lista yauhannabagi damak thapam thokpa report adu thagadabani haina Manipur gi naha singna chatpani
ꯃꯤꯌꯥꯝꯅꯁꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤ ꯑꯣꯏꯔꯤꯕ ꯃꯤꯇꯩ ꯃꯩꯇꯩ ꯀꯟꯅꯕꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯁꯧꯒꯠꯄꯤꯌꯨ ꯑꯃꯗꯤ ꯂꯥꯛꯂꯤꯕ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 22 ꯑꯃꯁꯨꯡ 22ꯒꯤ ꯂꯣꯟꯅꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯀꯧꯔꯤꯕ ꯄꯨꯡ 24ꯒꯤ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤꯕꯨꯁꯨ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯄꯤꯌꯨ ꯍꯥꯏꯈꯤ꯫ Schedule Tribe Demand Committee na changchaliba demand mitaibu Schedule Tribe ki list chalanabagi recommendation Manipur government na athubada lauraga center da thagadabani haiba demand adugi mapau adu miyam da yenthokpa ama oina ngasigi asigumba motorbike ki rally asi sinjabani masi peaceful oiba amasung yamna democratic oiba khongjang ki saruk amani saruk ya hodaba masida saruk yadriba sing puna mangnasu magi district ta magi laikai da demand asibu support to boina maitai pakhang singna tummaga leibiranu magi leisa singna tummaga leibiranu nasagi napurup naramdam nariba asi kanadam honabada ngasidi mikap thoo haiba paujel asi mayamda pijari haina ngasigi State level Gangai Celebration Committee na sinduna State level Gangai 2019 gi thauram ngasi pangthokre state asigi tongan ba furup singi tanglaba culture amadi tradition sing manghandana thamnaba hotnabada pumnamakna thodang lomina shi haina mahot minister thongnaujam Shyamkumar na phongdokre Chingmairong Kabuikhulda pangthokhiba thauram aduga mari lenana mahot minister thongnaujam Shyamkumar na haikibada furup amana masagi nat culture ningthina khangdraba loinana ngakna thamba ngamdrabadi jati adu leitre haiba lawba yare kabui phurupki miyoi singna ngasi fawba jati asigi nat culture ngakna thamduna gangai gi kumhai asi pangthokpa sima thagatningai ni haina minister Shyamkumar na phongdoki ngasigi thauram aduda Neroka FC gi president Thangjam Arun Kumar Disaster Management Authority Manipur gi vice chairperson Adim Pamai yauna state asigi tongan ba mafam singda miyoi kyana saruk yakhi ngasigi thauram adugi saruk oina kabui furup ki Iswar Tingkaw Rangwangi mafamda yu pan thaki ho lauba maiba chingba loinana nathi oiba jagoi isaina ngasigi thauramgi mapungoiba saruk oiki Manipur Assam Nagaland khundariba Zilyarong Furuf ki yamna maru oiba laurok pantha loiraga sembiba mapu Tingkaw Rangwangi mafamda hena aphaba punsirol gi damak khurumjaba nungairaba kumhai ni gangai kumhai asi numit mangani chupna state asigi tongan ba Zilyarong Furuf na taba mafam singda pangthokani Zati imna thamiba culture myam sing asi ikai khumtaraba todi mi ado ma ningi dharma do pung phara bani ado ai appeal tawri masagi dharma sa khangraba atobu nusiba ngamo masagi dharma sa khangaba atobu dharma sa khangba ngamgani maitai gi dharma sa khangaba kabu gi dharma sa khangba ngamgani masa jo myam ta khangdaga di madu culture do yuko pangamoy atu imati sida yam singna pangthokpa ina khulaba suma culture asi matam lebu ma khoi myam yukha mina si apam gangai festival la poda Manipur da kalu khenaba thamdaba jati khudum nungsinaba dharma amaga ikai khunu utpa nungsinaba amadi apunma Manipur mapangkan ma muporapada apunma bharat ma porakpa honabada jagoi de sai da sana khonabada kai pidama thaba weba ngamasnu Tingkaw Rakwang Lining Chatpa Rongmei Kabui Furupki Khwaidagi Chawbu Kumhai Gangai Lakpaga Mari Lenana Sawombung Kabui Khunaugi Miyamda Khurai MLA na Khul Asigi Gate Khudol Tamkre Sairem haina sukhangnaba khul aduda pangthokpa thauram aduda MLA na Khurai Assembly Constituency asi phurup kayana punna khundaminaba oibana phurup khudingmak thongmanana chatminanaba wakhalonda khongthang kaya paikhalakli tangai fadana khulasigi gate ama sadaba yade haibagi wakhalonda MLA Local Area Development Fund gi senfam sijinaduna gate asi khunja singda khudol tambani haina phongdoki gate amatangdi akoina miyam gidamukta katpa ngamba na wakhalse dum asam oina sum leirakone adu andak laifabadagi miyamda gate asi sinajabani aduna somum kobui kulgi leiriba chinau sing amasum Manipur leiriba kobui chinau jinda gangai gi thoroma siga haide festival asiga loinana koina khudol asi tamjawni mayam puno su yaipaba nungaiba anobo chahina lakpasida na masim tam message bizu Gangai gi thauram pauna kaithel gi kakhulong khul da su pangthokre ngasidagi hauduna pangthokiba kumhai asigi haubada natkyoiba chatnabi thauram sing miyamna pangthoklaba matungda tongan ba masana gi sports item sing pangthokpana ngasigi ahauba numit ki maru oiba thauram oiki
ai namame Rongmai kabui phurupna khundaba tampaki mafam singda tingkau rakwang lining chatpa Rongmai kabui phurupki khwaidagi chawba kumhai oiriba chakanga ngai kumhai paksana pangthoknari numit mangani chupna chathagadaba kumhai asigi ngasi wakchingi 12 ni panba kumhai asigi ahanba numita khulgi ahal singna laishon tinchonga mari lainaba thabak thauram kaya chathaki khulgi mafam khudingda holaubagi thauram su pangthoki holauba thauram loibaga yelhaungaidagi phurup asigi ahal laman singna chatnaraklaba arumba langba amadi sangna chongba changdamnabagi thauram sing khulda pangthoknaki khulgi naharo sing masama ufana leiri haiba utpa oina yelhaungaidagi phurup asigi ipa ipu singna chatnarakpa ahenba tanaba thauram asigi tung inna chathakiba thauram singda athau ehen takiba naha singda khulgi ahal singna mangol pikhi kumhai asigi manung chana sangai prau kabui khulda patsoi assembly constituency gi ex MLA sapam kunjekesona saruk yaduna kumhai haudoki kumhai asina phurup kaya na punna khundaminariba lamdam asida tangdu leitaba amadi phurup maselgi marakta hena nungsinaba purak lasanu haina ex MLA na yaifa paujel pikhi nakalamaromda sagolban ramji khulgi khulakpa gaigunglung gangmaina kumhai asibu ikai khumnaba oina Laingakna kumhai asibu state level gi thakta pangthok pirakpada Rongmai kabuina oina chauthokchaba poi gangai hairiba kumhai asi state asigi kumhai oina sakhang birabanina state asida punna khundaminariba phurup khudingmakna punna saruk yaminaduna nusi chanaba puraklasi haina mahakna fongdoki kumai sin lakpada Manipur leiriba punamak amaga khenaba thadoknaraga asugma kumai si tanja silogjaraga aina koramdan haijari madude to the people of Manipur akhoi amatani ima Manipur amatagi machane bisi ngasi kumai sina adugi nunggi wahedo madu khoi thabak to onthokpa ngamagadi asi akhoina lakjariba maramasi chare haina thamjabane aina isor khoramjari madudi lakarba 2020 da su aibu sintha pinda pidana aina ngamjabas tawjaba ngamnabagi khudong chabado madu pibiu chakan gangai pangthok charmai ba se state level oina pangthok pirakidamai ta state government gi gangai haibasla akoi hanadi akoi lekai ngakta akoi khun ngakta tormi adubu state level oimena akoi sri leiriba kangai park sida leiriba tampak sida leiriba sina mayam dharma khaida bida loinamak se enjoyable oire haina aise thamjari Pangaida leiba nupi macha ngaktagi oiba school RK Sanatombi Devi Vidyalaya haudokiba chahi kungamanga mapung pharakpaga mari lenana ngasi school asida silver jubilee celebration pangthokre ngasi gi thauram aduda Manipur gi deputy chief minister Yumnam Joy Kumar na chief guest amadi RK Sanatombi Devi educational institution gi vice chairperson T Asana president oiki chief guest ki warol piraduna Y Joy Kumar na hai leibak amada phangliba resource payam gi manungda khwaidagi maru oiba resource asi human resource ni lairik tambagi khwaidagi maru oiribasi afaba lamchat sajat semgatpani masigi mathakta mahairoi singda wakhal khanbagi pangal laihangadabani loinana achumbana karino aranbana karino haiba khangdokpa ngamgadabani haina mahakna phongdoki I was one of the best students in my time. I tuition amata tamate. Tuition tamase I kitang enjoy toro. Anga amase amat tuition ama sapatagati. Masai ama tuition tambigim do. You must give him or her enough time to think about, to digest it and to understand it. Ado ngasigi toro society Manipur da toro ko si dev. Madui time jangan amta pangdoi film da. Adum that is not going to give the result. Ngasigi thauram aduda school asi chaukhatnaba kathok charaklaba amadi hotna jarakpa oja amadi miyoi kaya busu khudol potpiduna school authority na ikai khumnaki school adigi mahiroi singna su makhoina haija haijaba thangta jagoi isai na chingba utki school asigi football field basketball ground na chingbada lairik chananaba hakshel na chingbagi stall kaya amasu hangduna pangthokliba celebration gi manung chana Lairik Memorial Institute of Nursing gi stall na mahiroi nupi macha singda first aid menstrual hygiene na chingbagi awareness su piki
ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯁꯦ ꯍꯦꯜꯊ ꯇꯤꯝꯅꯦ ꯑꯩꯈꯣꯏ BP ꯑꯣꯟꯕ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯐꯥꯔꯁ ꯑꯦꯗ ꯀꯩꯀꯥ ꯑꯗꯒꯤ ꯃꯦꯟꯁꯨꯔꯦꯜ ꯍꯥꯏꯖꯤꯟꯒꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯇꯥꯛꯆꯕꯅꯦ स्कीम कया हौदोगलबसु थबकता मपुंग फाना ओंथोकपा ngamdraba amasung tung koina thabak oina chatna handuna leiba ngamloidaba leirabadi kanafam leite khalli haina Manipuri Literary Society gi President S Praladha Sharma na fongdorakli State asida paliba Chief Minister Nongthombam Biren Lujingba BJP lengak asina Manipur gi praja singbu hiram khudingmakta phagathanaba pandamda Go to Hills amasung Go to Village mission pangthokraba matungda school phagathansi haiba thauram amasu pangthokre thauram asi ahan oina Imphal West District ki Wangoi Assembly Constituency ki manung chana leiba Yumnam Huidrom da leiba Yumnam Huidrom High School da Chief Minister Nongthombam Biren haudoki bani thauram asina state asigi ching amasung tam animakta leiriba mahiloisang singi phibam hiram khudingmakta hena khumang chauksina phagat handuna laira anang khaidana angang khudingmakta khwaidagi hena sel changdaba mapung phaba magun leiba education pinaba pandam thamli School Phagathalasi Haiba Thoram Asiga Mari Lainana Impact News na Akhanana Praja Singa Unaba Amada S Pralada Sharma Yauna Miyoi Kyana Fongdo Kibada State Asida Paliba Anobalengak Asina State Asigi Ching Amasung Tam Animakta Praja Singi Yaifana Ba Paikhalakliba Thabak Thoram Kaya Amadi Scheme Kaya Asi Thagatli Asigumba Thoram Amadi Scheme Kaya Asi Thabak Tamapung Phana Onthok Haningi Amasung Tung Koina Thabak Oina Chatha Handuna Lainaba Chap Chaba Thabak Paikhatningi Haiba Wafam Sing Fongdoraki School Pagal and See Haiba Gomena, Tauriba Kuntanga say, Tinbu Tillabani, Masi Apaba Kuntang Amani and Laweba. Gomena Pakaleba Torang say, Karim Tato the Babudi, 10% or 20% or school that Tatana Youngson be behavior say, Yamna Papa Kuntang Amani. We go to school Lena Hugoresisu, Masina Yam successful Loina, Tabagoina, Paikatbanga Magadi, Yamna Takatsan in the high day. Kariginoida, saying the Taboina Pantoki Piragadi, the light of Mayamzi. Education gi kan osi di thak wang khal kan na lo oi na phasana to di pai na na ki wan matam le na ba na aksal lo ga na to ga to wi piom du di kaim kan de ma du di akhoi mo ta di basi di kui ra ga di phagi ta ka dan khal le ba to ne to ta di phasana ma phom khang na gyan ta na to bi di pha ba na tak to sim sa ka kem ne mayam cha salo na no ba dok salo ga ri du to wi piom du di kaim kan de ham ham ta scheme ho di pam pam ha na soi si ha na sum tho scheme nu kon la ni Highway Truck Owners Welfare Organization Hitowana Driver Singi Yaifana Bahotnabada All Manipur Road Transport Drivers and Motor Workers Union na Ningdon Pombiga Nuhaina Hitowagi Maike de Gifongdorakli Kwakaithel Dalaiba LYS Office da Paumi Singa Unabada Hitowagi Information and Public Relations Secretary Kontaujam Brozendro na Fongdorakpada National Highway Singda Malpuriba Gari Singna Arumbagi Chang Hena Puba Yaroi Haina Supreme Court Amadi Transport Department na Thokiba Order gi Ona Tainabada All Manipur Road Transport Drivers and Motor Workers Union Thabak Taunaba Hotnaduna Leire Hairiba Union Asina Malgarigi Arumbagi Chang Puning Bamaongda Pugani Kananasu Thingba Yaroi Haiba Wakalonda Thabak Chathaba Thadopiu Hitowana Honaribasi Miyamgi Yaifanabani Hitowona National Highway da Chatliba Gari Singdagi Sale Khaibasu Leite Amadi Driver Singda Harassment Pikibasu Leite Haina Fongdoraki Loinana Driver Singdagi Sale Khaiduna Harassment Piribadi All Manipur Road Transport Drivers and Motor Workers Union Amadi Masiga Chatminaba Loop Singni Haina Fongdorakli Hitugi word priesi authorized oide and when a canna lauri miamda Prajajinda Pugilana Santopama Yauri authorized oide Harisi Sungsha Sabayaro and Moina Hitu Webis Sabayaro and Thingy Modikari authorized no Karate Loropo authorization no Simuzu Pugihari Unions the Hangjani All Manipur Road Transport Drivers and Motoraka Union Gi Moga Punba Moga Collusion Tominabo Kambuzingna Jiribamgi with an immediate department gi staff Goktam Kobunupa Bengali Macha Simagna Soi Toraga Mukru Thung Lan Bada Yare and a Soi Toraga Hariba Union Kambuzik Paminaraga Soi Toraga Sin Purga Hariba City authorized in Hydoribra Hitugi would please
Artisan Singi ID card sanaba amadi handicraft artisan singi self help group same naba amasung makoigi oiba bank account hangnabagi mobilization came among asi Singjamai Oinam Thingel Community Hall da pangthokre Kemadu Community Development and Welfare Organization Singjamai Mayengbam Lekaina Sinduna pangthokibani Kemadu da Handicraft Service Center gi Assistant Director Tiais Rajena Kemadu da Sarukya kiba artisan singda pauta kaya piki Singjamai area da lairiba handicraft subo artisan singsi karamba kanaba phangangedage self help group form tawraga bank tagi karamba financial assistance phangedage natraga development commissioner handicraft ministry of textile dagi kari kudong chagadage haiba adugumba program adugi makhada makoigi haiba organization sidina thamjabani artisan singbu aikoigi DC handicraft ki site tagi di angamba skill upgradation dagi design workshop dagi providing of improved tools and kits loinana study to tongan ba DC handicraft ki makhada leiba scheme singsi kudong chaba phangan ga Singjamai area da leiriba Matang Swaisida break amalawjage break ki matungda Self Help Employment Voluntary Association Seva Manipur na sinduna phau yamna puthokpa lomi khangatlaga manapiduna pukning thawgatkibagi pau amadi Manipur amasung malimgi tongan ba ipau sing puduna lakjage Impact News pu meeting ta dun leibiyo Mayam pu mukana taram nokchare bulletin asigi makhata ba pau mayam da pizari Self Help Employment Voluntary Association Seva Manipur na sinduna phau yamna puthokpa lomi khangatlaga manapiduna pukning thawgatkre Lomi sing manapibagi thauramadu Major Khulda leiba Manipur Press Club ta pangthokibani System of Rice Intensification ki makhada lau bagi tongan ba chatna kanglon kaya sijinaduna local variety oiba phausing kanglon chumna chathok hena leina puthokpa lomi ahum ahanba anishuba amadi ahum suba mana piki loinana consolation prize oina lomi manga amasu mana piki Loinana System of Rice Intensification ki makhada puthokpa hybrid variety gi oiba phausing puthokpa lomi nipan dasu manapiduna pungning thawgatki System of Rice Intensification hairiba kanglona si lopham gi ising leibak leihaw amadi phau pambida mathau taba tongan ba machaksing lopham da ningthina leihanduna chathok yamna puthokna ba semba thaurang amani ngasigi thauram aduga mari leinana Seva Manipur gi Agri Unit ki Advisor RK Narayan Sanasu Oktuna ikai khumnaki Panbaya badi Sebana achangba senpham sing puthok chaduna haukiba chahi Englising ani taruk tagi hauna Bishnupur amadi Imphal West District tagi lomi chama khangatuna pilot project oina System of Rice Intensification ki makhada lomi singbu chathok leina puthok hanaba hona hankibani RIMS Hospital Orthopedics Department ki Head Professor Salam Nongthon gi Singjamai Mayengbam Laikai da leiba yumda sakhangdaba singna nongmai kapshilambabu yaningdaba fongdoktuna wakat mifam chathakre thaudogasi tha asigi tang 13 ki numidang pung 3:35 rom tabada thokibani Professor asigi yumgi getagi kapshilakpa nongmai maruna Mangolda thamba tingi kot phaudoktuna ising patra amada taduna leiramkhibani Kanagumba loop amatana aki akhang pirakhiba amadi mioi amataga nungainadaba leikhidabana thaudok asi kanana kari maramgi chathakibano haibada chamamnaba pui haina imung manungda fongdorakli Commando Thaubalgi team amana ngarang numidang pung 3:30 rom chatpa matamda lona thingkraba lalhaulup UNLF ki member ni haiba mioi ama sel oina lupa lakh amaga lishing 12 ga chamnga amadi mobile phone amaga konana farba mioi adudi Khongzom mamang lekai dagi thokjom manglem sing chahi 13 apokpa lekhidraba ti ice tomba sing ni hairi loinana magi mathakta wahang pahang chathabada party asigi member kumbi setapur mayai lekai dagi khangembam ton sana sing chahi kun apokpa KIs jadu sing singjamai supermarket dagi mobile phone amaga konana phare hairi
Lakliba January gi tang kun gataruk Republic Day gi mangoinana laukhatpa Cheksil Thaurangi manung chana ngasisu Imphal West ki Additional SP Operation TIS Krishna Tombi gi micheng makhada Police Commando team na Nagamapal gi Hindu Hotel dagi Zalal Fauba thiumbagi thabak chathakre ngasi ayuk pung 8:yankhai dagi 9:30 fauba chathakhiba thiumbagi thabak aduda mafam adugi miyoi 538 ki verification chathakhibaga loinana masagi saktak che yaudaba miyoi 19 phaгаtlaba matung City Police Station da sinakre hairi makha tarakpada ngasi nungthil dasu Imphal West ki Additional SP Operation TIS Krishna Tombi na luchingba Imphal West ki commando team amana nungthil pung 2:19 taba aduwaida Pauna Bazar gi Zalal Crossing dagi hauraga khoyathong phauba Mafam adugi singda cordon and search tauki loinana saktak che suna yaudaba miyoi kungani thoi makhataba verification taunaba haiduna City Police Station da puki verification loiraba matung thadokre hairi Republic Day ga mari lenana Imphal East ki Porompat Police Station na konba khetri awang laikai dasu Imphal East District Police Commando gi team na thihumbagi thabak chathakre ngasi ayupung 5:05 dagi 8:10 fauba chathakhiba thihumbagi thabak aduda mafam adugi nupa chamri ga kungani panamasung nupi chani ga 19 punna miyoi chatret ka nifumathoi gi verification chathakhibaga loinana masagi saktak che yaudaba nupa mapan amadi nupi ahum punna miyoi 12 phaгаtlaba matung Porompat Police Station da sinakre hairi Mayang Imphal Block Youth Congress Committee gi member ama oiriba Asem Roshana Mayang Imphal Assembly Constituency gi chengi agent oibi Laishram Bala Kobi miyoi ama phuraki haina Mayang Imphal Assembly Constituency gi BJP Mahila Morcha gi President Haisnam Shushilana Pauche Singhi Kuthangda Fongdokiba wafam adu yumpham yaudaba aranba wafam ni haina Mayang Imphal Block Youth Congress Committee gi maikaidagi sengdorakli ngasi Imphal gi Congress Bhavanda Paumi Shinga unabada Mayang Imphal Block Youth Congress Committee gi advisor Ningthauzam Robindro na Fongdorakpada Haukiba January gi tang 13da Asem Bala yauna Mayang Imphal Assembly Constituency gi BJP gi masing yamlaba thomi sing Asem Roshan gi yumda lagduna mahakna cheng yenbaga mari lenana RTI thakiba adu handogu natrabadi ek kaya pansinduna awaphamda tahangani haiba wafam sing phongdok lamki hairi loinana karigidamak RTI thabada yauribano Asem Kubergi Yumda Police na Numidangda Red Chatha Hanbano Haiba Wapamsu Mayang Imphal Block Youth Congress Committee gi advisor Ningthaujam Robindro gi maikaidagi thamlakli Mahak na makhatana Mayang Imphal da phangpham thokpa cheng amadi kerosene matam kayagi mamangdagi phangdana laklibani haina su fongdoraki Yamdo BJP gi miyam hupna Roshan gi yumda changduna balana chingba loinerapasingna Rosanda RTI thakiba adu khudakta hantu natrabadi ek kya pansinduna awaba tahangani haina akanwa wahiwata kya haikiba aduna karigi aduga RTI ga karigumba amatam mari lene diharaga RTI thabada yauriba Asem Kubergi yumda police phawa yauna numidangda red changlibana karigino K Robindrona MLA orakpadagi sahi anirom asida tha khudingi cheng chang naina phangali amadi kendra asida leriba imung amata cheng wanba leite haina phungdoki tha amada voter amamamda cheng kilo mari khakpiriba asina tha ama chaba konabra Manipur gi saknairaba journalist AK Sanatona ikhang khanghaudana laikidabada Communist Party of India CPI Manipur State Council na chirol amada awaba fongdorakli Kuki Inpigi Luching Purel Kumpipa Oiramba Laikhidraba Thangkhosai Haukipki Aroiba Mathau Mangam ngasi pangthokre Kuki gi Yelhaungaidagi Leiraklaba Chatnabi ama oina Laikhidrabagi Aroiba Mathau Mangam oiriba Lamona Kosa hairiba thoram asi ngasi Langol Phaipijangda leiba
Sangnute inda pangthoki thauram aduda Manipur gi hanagi Chief Minister oiramba Okram Ibobi amadi tongan ba civil society organization gi mihut sing yauna masak naiba miyoi kyana saruk yaki loinana laikhidraba thangkhosai haukip na hinglingai matamda tauramba thabak thauram kaya singthaki thauram aduda saruk yakiba hanagi Chief Minister Okram Ibobina thangkhosai haukipna lamdam asida khundariba kanglup mashel gi marakta nusi chanaba puraknaba thaudang kaya lauramki haikibaga loinana thangkhosai haukip asi kuki phurupu chaukhatnaba hotnabada chokthaba naidaba miyoini haina singthaki Thanga Kendragi Manung Chanalaiba Moirang Khunau Gram Panchayat ki Kaibul Chingmaida India Government ki Health Scheme ki Makhada Piba Ayushman Bharat Card Sing Yenthopagi Thauram Pangthokre Laita Laira Awa Ana Taraba Imung Chani ga Yankhaigi Card Saduna Beneficiary Singda Khutsinaki Thauram BJP Manipur Pradesh ki Vice President M Ashni Kumar Nahai Lamdamasida Lairiba Lairaba Imung Kayada Scheme Asigi Kanaba Panghanaba Kanna Hotnari Amadi Masida Media Singnasu Awaba Taraba Imung Sing Khangdoknaba Hotnabiyu Haiki Royal Theatre Club Elangbam Laikagi Artistic Director Oiramba Haishnam Joina Khanghaudana Laikidabada Theatre Center Manipur na Thadorakpa Chirol Amada Awaba Fongdorakli BSF na Luwang Shangbamda Laiba Children Home Charmel Jyoti ki Angang Sing Amadi Staff Sing ki Marakta Interaction Program Pangthoktuna Khutsu Khulai Sing Display Tawduna Takre Thaurang asi 182 Battalion BSF Koirengai ki Commandant ND Mao gi meeting makhada pangthokpani loinana Maphaudam Yenghan Khibaga loinana Maphauda Leiba BSF Company CI Posta Khuchu Khulai Sing adu Yenghanduna Entertainment Thauram Singsu pangthoki Lilong Kendragi Housing Scheme da Khangatlaba Beneficiaries Singi Phangpham Thokpa Sel Lakliba Tang Kunmathoi Faubada Masa Masagi Account da Hapiraktaba Taragadi Mathangi Numit Tang Kungani Thoigi Ayuk Pung Mangadagi Pung Kunmarigi Ban Kauragani Haina Lilong Political Unified Link Lipulna Chirol Amada Khangalakli Kanglaicha Punsin Loop KPL Delhi na Imoinu Ahongbi Ira Thonigi Thauram Ngarang Delhi gi Patel Chesta Pangthokre Ngarangi Delhi da Pangthokiba Imoinu Iratpagi Thauram asi Kanglaicha Punsin Loop Delhi na Sinduna Ihan Hanba Oina Pangthokpani Ngarangi Thauram aduda Delhi da Leiba Maitai Singna Sarukyaki Numit Humni Chupna Karnataka gi Bangalore da Chathagadaba Organic and Millets International Trade Fair 2019 Ngarang Karnataka gi Chief Minister ISD Kumar Swami na Haudokre Hairiba Fair asida Manipur yauna leibak asigi state kaya amaga loinana mapa leibak kayana makhoigi mafam sing aduda phangba organic ki pothok kaya puthoktuna fair asida utli Manipur gi oina Manipur Organic Mission Agency Momana State asigi oiba organic ki pothok chakhau umorok sing amadi yaingangi pothok sing puthoktuna utli fair asida punna leibak asigi state taragi exhibitor chaniga kun yauna booth chamri hangli BJP na luchingba NDA lengak na leibak asida lengak pairak pa chahi manga mapung pharak paga mari leinana lengak asina leibak asigi miyam gi yaifana ba paikhalak liba scheme singna miyam da kanaba nithina piri bra haibagi matang da khanane na bagi thoram amang asi BJP thanga mandal gi office da pangthokre BJP thanga mandal na sinduna pangthokhiba thoram aduda BJP Manipur Pradesh ki Vice President M Ashni Kumar na BJP na luchingba NDA lengak na paikhalak liba amadi paikhat kadaba chawkhat thorangi scheme singi matang da mamutana miyam da khanghanki
Hauzik sanabagi pauda USA polo team amadi Argentina polo team anina mari suba Manipur State Wood Day Women's Polo Tournament ki final da lamba taunaragani ngasi malim gi ahanba sagol kangjai sanakiba mafam ama oiriba Imphal gi mapal kangjai bungda sanakiba polo tournament asigi manga suba likta Kenya polo team gi nupi sanaroi Heromi Zamona amadi Rebunana Panjil ahum amadi Georgiana na Panjil amaga chankibaga loinana India Manipur polo team gi sanaroi TI Stana amadi L Thadoi anina Panjil ahum aduga Nilu Rajkumari na Panjil amaga chanduna match asida mayok nariba team animakna Panjil tare chanaduna match asi draw taki chatharekliba polo tournament asigi ngasi sanakiba aroiba liktana USA polo team gi sanaroi Stephen Mesena Panjil mari Megan Carter na Panjil ahum Anna Winslow na Panjil ani aduga Cindy Helena Panjil amaga chanduna IPA India polo team bu Panjil tara marida yamna lakchana maithiba pibangam ki All Manipur Polo Association ki meeting makhada chathariba polo tournament asida polo team tarukna sarukyari tha asigi tangkun gamathoida chatharakliba polo tournament asigi final match sanaragani Taranithoi suba Manipur State League ki second phase knockout round da Trau Kwa Kaithel mai pakre ngasi Khomalampak Tough ground da sanakiba Manipur State League ki second phase knockout round asigi match amada Trau Kwa Kaithen gi team captain Prince Will Emekana match asigi humpu suba minute ta chankiba amata ngairaba Panjil aduna Sagolban United pu Panjil ama sinoda maithiba pibangam ki English singani tara taret ki September gi tang taruk tagi Manipur gi maming lairaba football team tara gani thoina saruk yatuna pangthokpa haukibaga loinana Khumukcham Ingocha Memorial Trust ki senthang makhada Mapal Kangjai bungamadi Khumalampak Tough Ground da All Manipur Football Association sinduna chatharakiba State League asigi makhataba knockout match singda Manipur gi maming lairaba football club Nipan sarukyari chathariba State League asigi second phase knockout round gi makhataba match amada Klasa Kaino amadi Trau Kwa Kaithel lamba taunaragani Marisuba Nilesh Wahengbam State Level Open Futsal Football Tournament ngasidagi pangthokpa haukre Nilesh Wahengbam Futsal Football Tournament ki organizing committee amadi Usha Bhavan Sagolban Sayang anina khutsam naduna ngasidagi pangthokpa haukiba football tournament asigi haudokpagi achamba thauram aduda Thangmaiban Assembly Constituency ki MLA KS Joy Kisan Sagolban Assembly Constituency ki MLA RK Imo Oinam Assembly Constituency ki MLA Dr L Ibohanbi amadi lamdam adugi masak nairaba miyoi kyana sarukya ki football tournament asigi ngasi Usha Bhavan Sagolban Sayangi sanabungda sanakiba ahan balikta champion FC Tera Sapam Leiraki sanaroi Jenny Nauna match ki taramathoi amadi taramari suba minute singda Panjil ani aduga Priyanandana match ki kunganithoi suba minute Panjil amaga chanduna Laija FC game village pu Panjil ahum anida maithiba pibangam ki match asida maithi hauraba Laija FC game village ki Panjil ani aduna Commando amasung Sadananda anina match ki mari amadi kungatare suba minute singda chanki football team kunna group mari thokna khaidokuna sanariba tournament asigi hayeng makhataba league match manga sanaragani Vovinam gi tongan ba masana singda manamathung phanglakhraba sanaroi sumbu taramna okre Vovinam Association of Manipur siduna Khumalampak Sports Complex ki Youth Hostel 2 da pangthokiba achamba thauram aduda mamang chahi gi December gi tang 13 tagi 18 faubada Madhya Pradesh ki Indore da pangthokiba humphumari suba under 19 boys and girls school national Vovinam championship aduda Manipur gi nupi macha Vovinam sanaroi singna gold medal manga silver medal ama aduga bronze medal ani puna medal Nepal lauki championship aduda Manipur gi nupa macha sanaroi singna gold medal ahum aduga bronze medal mari yauna punna medal taret lauki baga loinana Manipur gi nupi macha amadi nupa macha sanaroi singna overall team champion oibangam ki championship aduda A Saulin amadi Thoibi Devi anina nupi macha gi manager amasung coach ki thaujang lauki baga loinana
O Shobaraj amadi W Romanjit anina nupa machagi manager amadi coach ki thodang lauki Nakalamaromda mamang chahigi November gi tang anidagi taret fauba Indonesia da pangthokiba Marisuba Asian Bobinam Championship ta Manipur gi sanaroi Siaish Mahadevana Thapta Kuyen Masanada gold medal ama laubangamki sanaroi shinga sibu taramna okchabagi achamba thoram aduda Bobinam Association of Manipur gi masak nairaba miyo kyana sarukyaki All Manipur Volleyball Association ki meeting makada Phabak Chau Awang Laikai Youth Development Association asinduna ngasidagi ahanba elangbong Pishak Singh Memorial State Level Volleyball Tournament 2019 Association asigi sanabungda haudokre haina chirolaman haire Cyclone Thamaibana ahum suba Tongbrom Subol Singh Memorial T20 Veteran Cricket Tournament ki champion oikre Luwang Sangmam da laiba Luwang Pokpa Cricket Stadium da ngasi sanakiba tournament asigi final match aduda toss ngamkiba champ Khagempalina batting hana sanaduna match asigi apiba over kunda wicket nipan turaga run chama supna ahum laubangamki match asigi ani suba batting sanakiba Cyclone Thamaibana over taraga mapanda wicket taruk khak turaga maipak pagiran chama supna mapana du lauduna match asi wicket marida maipak pangamki Chathakiba cricket tournament asigi winner oikiba Cyclone Thangmaibana running trophy ga loinana lupa lising tara nipan aduga runners up tahoraba champ Khagempalina running trophy ga loinana lupa lising tara nithoigi mapu oibangamki tournament asigi man of the series takiba champ Khagempaligi all rounder Jodibana trophy ga loinana lupa lising anigi mana phangbangamki Cricket tournament asigi ngasi loishinbagi thoramaduda MVCA gi president and Indrajit MCA gi vice president Siaish Chauba amadi tournament asigi donor Tongbram Ongbi Romola Devi amadi cricket masan asibu pamjaba lamdam asigi masak nairaba miyoi kyana sarukyaki Arabada bulletin asig headlines samana mayam da thamjari Citizenship Amendment Bill gi mayokta Joint Higher Secondary School Students Union na January gi tang kun ga taruk da pangthokadoriba leibak asigi Humbudra suba Republic Day boycott tawre amadi mahiroi singna saruk yararoi haina lauthokre Meitai bu India gi Scheduled Tribe list chalhallu haina Coordinating Committee on Scheduled Tribe Demand Committee gi meeting makhada motorcycle rally chatkre Amasung Ziliarong Furuki Laurok Matungi Kumhai Gangai ngasi Manipur gi mafam kayada pangthoknari state level gangai ngasi celebration committee na sinduna state level gangai 2019 su Chingmairong Kabui Khulda pangthokre